era ꯇꯧꯔꯤ ꯌꯥꯝ ꯍꯟꯗꯅꯤ ꯑꯩ ꯁꯤꯔꯦ ꯉꯁꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯕ꯭ꯂꯣꯛ ꯑꯃ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯔꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯊꯥꯕꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯥꯔꯤꯕꯣꯟꯒꯤ ꯂꯥꯏꯁꯪ ꯈꯨꯟ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯗꯨꯒ ꯊꯥꯕꯜꯁꯦ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯗꯤꯟ ꯀꯥꯟꯕꯨꯗꯤ ꯌꯥꯝ ꯐꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯆꯠꯇꯣꯏꯁꯤꯅ ꯁꯟꯗꯥꯗ ꯑꯣꯏꯅ ꯆꯠꯂꯅꯤ ꯃꯆꯥꯊꯣꯏ ꯄꯥꯒ ꯑꯩꯒꯇ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯩ ꯑꯥꯗꯒꯤ ꯊꯧꯅꯥꯈꯨꯟꯗꯒꯤ ꯑꯩꯈꯣꯏ ꯏꯅꯝꯃꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯏꯅꯝꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯤ ꯁꯤꯒ ꯑꯣꯏꯅ ꯂꯩꯔꯦꯕꯀꯣ ꯑꯩꯈꯣꯏꯗ ꯑꯗꯩ ꯃꯆꯥꯊꯣꯏꯁꯨ ꯄꯨꯔꯣꯏ ꯃꯣꯏ ꯑꯍꯨꯝꯗꯒꯤ ꯃꯃꯥ ꯄꯄꯥ ꯃꯣꯏ ꯊꯅꯝꯗꯣꯏꯅꯤ ꯑꯗꯣ ꯑꯩꯁꯦ ꯉꯟꯇꯥ ꯉꯜꯂꯤꯉꯩꯗ ꯍꯣꯔꯦꯟ ꯏꯟꯇ꯭ꯔꯣ ꯇꯧꯕ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯍꯥꯏꯅ ꯉꯜꯂꯤꯉꯩꯗꯅ ꯍꯥꯏꯗꯣꯛꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯗꯥꯏꯔꯦꯛ ꯂꯣꯏꯁꯟ ꯂꯣꯏꯔꯒ ꯑꯩ ꯌꯦꯡꯍꯜꯂꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯛꯑꯅꯤ ꯌꯥꯔꯕ ꯑꯩꯒꯤꯁꯦ ꯅꯍꯥꯟ ꯑꯩꯈꯣꯏꯁꯦ ꯑꯩ ꯂꯨꯍꯣꯡꯕꯗ ꯀꯩꯅꯥ ꯀꯞꯄꯗ ꯁꯦꯠꯄꯗꯣ ꯑꯗꯨ ꯑꯣꯏꯅ ꯁꯦꯠꯂꯒ ꯆꯠꯂꯦ ꯍꯨꯃꯥꯡꯅ ꯁꯤꯔꯦ ꯊꯣꯛꯑꯅꯤ ꯁꯝꯅ ꯁꯨꯃꯥꯏꯅ ꯄꯨꯡꯒꯠꯂ ꯆꯠꯂꯦ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯂꯥꯛꯑꯦ ꯃꯌꯥꯝ ꯊꯥꯕꯜ ꯃꯐꯝꯗ ꯑꯣꯏꯅ ꯎꯅꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏ ꯇꯧꯔꯦ ꯃꯌꯥꯝ ꯏꯅꯝꯃ ꯑꯃꯨꯛ ꯍꯧꯔꯒ ꯄꯨꯆꯔꯛꯑꯅꯤ ꯑꯦ ꯈꯣꯡꯉꯅꯨ ꯃꯁꯤ ꯍꯨꯏꯅ ꯑꯩ ꯎꯖꯥꯁꯤꯗꯤ ꯇꯊꯤꯁꯤꯅ ꯃꯁꯤ ꯀꯩꯅꯣꯅꯦ ꯏꯅꯝꯃ 이놈아! 봐! 와우, 어머, 뭐가 이러면 딱! 와우! 그래. 코인에 막 타본 적 빼다 못 듣다 빨랑 걸 레이. 난 파지니 이놈아. 와우, 지금 우리 그 가비. 나와. 난 그게 안 오고 이제 너네 매라 바비 너네 오고 그래가. 코인에 막 뭐이 타나 군게 매라 바비 그룹 로차 또이네 아바. 너 로차 리 너 그룹 넘바. 너 뭐이 안 오고 일로에. 애는 라레 랄 떠는 라에. 마나 화이트 컬러. 파지. thôi là cung đi vào nó cái tay xe thằng nào con gì hết đó mà con ra luôn xin nào có trả thôi đi ta nói chị chơi cho khá bà mấy à mẹ về bên này mà cốc chính nó cái trống này mà thằng đi mẹ về bên này beauty bay được cái này अच्छा ấy cho tôi mình cũng làm gì đâu Leo mà này thả lao đi ngon lắm chỉ có tấm nào tốt tôi nghe thả bật lôi lên lại chỉ là cái này rồi rồi phải thuê mẹ à cho nó không phải là cái có trâu đấy mẹ á này thả bật phải thả đuôi cái hết zoom thông ăn mà bạn đã đi hoàng quả phơi phải thả đâu men hả lại chỉ nó utre khôi bung sinh mẹ phăng nè đây khôi hết mi của tin nằm á mới cả cô đang chịu chứ nào cái gì mẹ kia
라운드 거의 아니 스무 라운드 답을 얻어냈습니다. 거기 돌아서라 연구하는 일이 있습니다. 나 와라 lemnari amuk chumi na le mi ma ko ka ne na ba ang na ke vlog na ni ai model Halo lagi semua orang mesti hormat atau mesti bayar mahal habis dah kita. Aku ni bai ka le jam nen cha si da momo cha phila da momo na pukhan ne ai bui ke cha be packing karo ga la pani bu jaring da ai packing karo par ga na ho ah tau ke plate deo cek sami na siya Obra. Ay, chicken natin na. Ano ka? Ciao. Ayun na. Panipuri mu chao ke mu sa balo de. Sa ko pa na jum na pu bai packing to video ada. Pek to पूरा नहीं खरा 10 का कितना है 4 हाँ पहले 20 का दे दो Aku hele me ang tanah hele ko pung tara makai tak ko ko ari thora pa haji ina mamu
ꯏꯅꯦ ꯑꯃꯨꯛ ꯊꯤꯟꯖꯟꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯃꯆꯥꯗꯣ ꯐꯣꯟ ꯇꯧꯔꯛꯏ ꯃꯌꯥꯝ ꯍꯧꯖꯤꯛꯄꯨ ꯇꯨꯝꯗ꯭ꯔꯤ ꯑꯉꯥꯡꯗꯣ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯣꯡꯊꯔꯦ ꯑꯩꯈꯣꯏ ꯃꯆꯥꯗꯣ ꯏꯄꯥꯅ 1,000 ꯊꯥꯗꯣꯛꯑꯝꯃꯦ 1,000 ꯊꯥꯗꯣꯛꯄ ꯍꯥꯏ 1,000 ꯃꯥ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯗ ꯗꯣꯅꯦꯁꯟ ꯇꯧꯊꯣꯛꯑꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔ ꯃꯥꯅꯦ ꯄꯥꯝꯖꯧꯔ ꯃꯥꯅꯦ ꯉꯁꯤꯒꯤ ꯂꯥꯏꯁꯪꯕꯟ ꯊꯥꯕꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣ ꯀꯩꯅꯣ 1,000 ꯗꯥꯟ ꯇꯧꯊꯣꯛꯈ꯭ꯔꯦ ꯏꯃꯥꯅ ꯑꯗꯨꯒ ꯑꯩꯅ ꯆꯣꯡꯊꯔꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯊꯔꯝꯃꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯊꯥꯕꯜꯒꯤ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯋꯥꯔꯦ ꯌꯨꯝ ꯍꯜꯂꯒꯦ ꯕꯥꯏ ꯕꯥꯏ